ꯀꯣꯝꯃꯦ ꯉꯁꯥꯏ ꯃꯥꯡꯈꯤꯕ ꯑꯉꯥꯡꯗꯣ ꯐꯪꯉꯦ ꯃꯥꯁꯨ ꯌꯥꯎ ꯃꯃꯥꯁꯨ ꯌꯥꯎꯍꯜꯂꯣ ꯃꯃꯥꯁꯨ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯃꯃꯥꯁꯨ ꯐꯖꯩ ꯃꯃꯥꯁꯨ ꯌꯥꯎꯍꯜꯂꯣ ꯌꯥꯔꯦ ꯌꯥꯔꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯂꯩꯔꯝꯗꯅ ꯐꯪꯉꯦ ꯑꯉꯥꯡꯁꯦ ꯐꯪꯉꯦ ꯌꯥꯔꯦꯀꯣ ꯑꯉꯥꯡ ꯂꯩꯈ꯭ꯔꯦ ꯑꯋꯥ ꯇꯨꯔꯦ ꯌꯧꯔꯕꯅꯤ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗ ꯂꯩꯕ ꯁꯅꯥꯖꯥꯎꯕꯗꯣ ꯃꯣꯏꯗ ꯑꯣꯏꯔꯝꯗꯣꯏꯅꯦ ꯁꯣꯏꯕꯝꯒꯤꯗꯣ ꯃꯤ ꯃꯌꯥꯝꯁꯨ ꯃꯤ ꯃꯌꯥꯝꯁꯨ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯁꯤꯔꯣ ꯂꯝꯕꯤꯔꯣꯝꯗ ꯀꯥꯒꯁꯤꯂꯣ ꯃꯃꯥꯡ ꯊꯣꯡ ꯐꯪꯉꯦ ꯅꯠꯇꯦ ꯃꯩꯕꯨꯟ ꯄꯥꯏꯕꯗꯣ ꯇꯥꯡꯖꯦꯡ ꯃꯌꯥꯏꯅꯦ ꯑꯩꯈꯣꯏ ꯀꯨꯝꯍꯩꯁꯦ ꯃꯥꯂꯪ ꯀꯩ ꯂꯝꯅꯣ ꯑꯥ ꯂꯩꯗꯣꯏꯔꯥ ꯑꯥꯗ ꯃꯩ ꯊꯥꯜꯂꯁꯤꯔꯣ ꯆꯤꯡꯗꯥꯝꯅꯦ ꯑꯩ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯃꯃꯥꯡ ꯆꯠꯍꯧꯒꯦ ꯉꯥꯏꯈꯣ ꯌꯥꯔꯣꯏ ꯏꯇꯥꯎꯅ ꯃꯅꯤꯡ ꯆꯠꯂꯣ ꯂꯩꯔꯦ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯆꯨꯝꯃꯤꯅꯦ ꯏꯕꯨꯡꯉꯣ ꯍꯥ ꯅꯣꯏꯒꯤ ꯑꯉꯥꯡ ꯀꯥꯟꯇ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯡꯉꯨꯕꯗꯣ ꯆꯨꯝꯃꯤꯅꯦ ꯍꯣꯏ ꯊꯝꯃꯣ ꯀꯅꯥꯅ ꯍꯥꯟꯅ ꯅꯨꯄꯥꯅ ꯍꯥꯟꯅ ꯎꯕ꯭ꯔꯥ ꯅꯨꯄꯤꯅ ꯍꯥꯟꯅ ꯎꯕ꯭ꯔꯥ ꯍꯪꯉꯨ ꯍꯜꯂꯣ ꯁꯥꯊꯨꯒꯤ ꯐꯣꯟꯁꯦ ꯃꯌꯥꯝꯁꯦ ꯈꯣꯡꯀꯥꯁꯦ ꯂꯣꯏꯔꯦꯗꯅ ꯅꯣꯏꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯌꯦꯡ ꯍꯨꯞꯄ ꯑꯗꯨꯝ ꯁꯤꯒꯤ ꯈꯨꯜꯂꯣꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯅꯣꯏꯔꯣꯝꯒꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯇ꯭ꯔꯥ ꯑꯔꯥꯝꯕ ꯍꯥꯏꯌꯣ ꯀꯔꯤꯌꯣ ꯏꯇꯥꯎꯁꯤꯗ ꯁꯪꯒꯣꯏ ꯃꯔꯤ ꯑꯃ ꯆꯥꯈꯤꯗ꯭ꯔꯥ ꯁꯤ ꯆꯤꯡꯅꯥ ꯃꯅꯤꯡꯒꯤꯗꯣ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯃꯁꯤ ꯁꯤꯗꯩꯗ ꯆꯦꯟꯅꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯒꯥꯔꯤ ꯃꯈꯣꯟꯗꯨ ꯇꯥꯔꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯊꯣꯛꯅꯔꯛꯏꯗꯨꯁꯨ ꯑꯩꯗꯤ ꯑꯉꯥꯡꯗꯣ ꯃꯁꯛ ꯑꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯨ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯅꯦ ꯅꯣꯏ ꯇꯩꯆꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯅꯕ꯭ꯔꯣ ꯆꯦ ꯉꯁꯤ ꯑꯣꯏꯔ ꯂꯥꯛꯏꯕ ꯍꯧꯖꯤꯛ ꯑꯃꯝꯕꯁꯤ ꯀꯩꯗꯧ ꯂꯥꯛꯏꯕ ꯃꯣꯏꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯑꯗꯨ ꯐꯣꯇꯣ ꯍꯧꯖꯤꯛꯅꯦ ꯐꯣꯇꯣ ꯀꯥꯞꯄ ꯑꯝꯇ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯅꯤꯌꯦ ꯅꯪ ꯆꯪꯉꯒꯦ ꯍꯥꯏꯔꯕ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯇꯧꯅꯦꯕ ꯌꯦꯡꯍꯧꯋꯣ ꯂꯥꯛꯑꯅꯤ ꯄꯨꯔꯛꯑꯅꯤ ꯍꯧꯖꯤꯛ ꯑꯦꯇꯤ ꯀꯥꯡꯕꯨ ꯑꯍꯥꯟꯕ ꯆꯠꯈꯤꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗꯣ ꯃꯅꯤꯡ ꯁꯣꯏ ꯑꯁꯤꯒꯤ ꯍꯌꯤꯡ ꯁꯣꯏ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯗꯣ ꯍꯩꯅꯤꯡꯖꯣꯏ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯨ ꯌꯧꯔꯤ ꯑꯁ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯊꯤ ꯆꯨꯝꯕꯖꯥꯠꯅꯤꯍꯦ ꯆꯤꯡꯗꯥꯝꯒꯤ ꯌꯥꯝ ꯍꯔꯥꯎꯕ ꯋꯥꯠꯂꯦ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯁꯥ ꯇꯨꯕ ꯈꯣꯠꯄꯁꯦ ꯑꯩ ꯏꯁꯥꯗ ꯉꯁꯥꯏ ꯁꯨꯡꯄꯥ ꯄꯥꯈꯠꯇꯦꯕ ꯑꯩ ꯁꯤ ꯐꯪꯗꯣꯏꯁꯨ ꯑꯣꯏꯔꯝꯅꯤ ꯁꯨꯡꯄꯥ ꯄꯥꯈꯠꯇꯦꯕ ꯑꯩ ꯏꯁꯥꯁꯤꯗ ꯏꯇꯥꯎ ꯁꯤ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯕꯤꯗ꯭ꯌꯥꯁꯥꯒꯔꯗꯤ ꯑꯥꯔꯕꯤꯟꯁꯟ ꯍꯣꯏ ꯃꯣꯏ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯃꯣꯏ ꯑꯩꯉꯣꯟꯗꯗꯤ ꯅꯝꯕꯔꯗꯣ ꯃꯥꯡꯈ꯭ꯔꯦꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯕꯥꯗꯣ ꯀꯧꯒꯦ ꯇꯧꯅꯤ ꯇꯥꯔꯝꯃꯅꯤꯍꯦ ꯃꯣꯏꯁꯨ ꯈꯤꯇꯪ ꯇꯣꯡꯕ ꯌꯥꯔꯕꯣ ꯁꯤꯕꯣ ꯌꯥꯔꯅꯤ ꯇꯣꯡꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯪꯒꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯩ ꯄꯥꯏꯔ ꯊꯤ ꯌꯥꯗ꯭ꯔꯥ ꯑꯁꯤꯒꯤ ꯌꯋꯥ ꯂꯝꯕꯤꯁꯦ ꯆꯤꯡꯗꯥꯝꯒ ꯁꯥꯄꯝ ꯇꯥꯏꯅꯕꯁꯦ ꯃꯥꯅꯤ ꯁꯤꯗ ꯂꯥꯛꯇꯣ ꯑꯀꯪꯕ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ ngàn thôi video nằm kia ngàn tăng lên nằm kia mày ăn sao rồi đấy ơi mẹ anh không kể anh anh cái phim mà sao gì là anh puri
Ngakoi, mana? Sida pure yang ada yang ngako. Ako sa pulay kaya ba? Sa pot. Anggi, Angangi. waram mana ba? Wala man eh. Orang wah tidak ka. Mampu melalui ni aja bukan aja. Nanti hasil cang tengah hari. Jangan tengah hari ya. Mungkin kamu tu ada ni ba? Ish. Wali sana mi lelah nungai tu. Dukaan tu tiada siapa pun terlegi me. Kaya tu angan pun tu je. Teksam lagi. Tiada tu kaya tu pun tu je. Kau tu kau makan potong. Asyik lah bagi pun je tu. Nampak kita. Ah. Nak kau bang nari siapa tu dipisah tu ye. Itu baru tu orang. Itu baru hajar tu. Itu baru mati upah tu. Kalau ising layu hayam tu, layu le lor kena. Orang itu ni macam tu. Mana dia? Sangka air. Halo. Oh, panggilan dia meninggal lagi ke sana dia halai. Macam tu merasa lagi ni. Kamu ni? Kau bang nari seorang dah. Mau buat dia jangan dia kamu dia kan tak ada. Sekarang. Aramai tengok je amat. Hei. Aramai tengok je amat tahu riawi. Lam tifa dah. Jangan menina. Aramai tengok na.